Maming lerba scientist Thomas Edison's numidang da thabak suba matamda matam pumnamakta mahaki makhutna amana steel ball ama pai tear gas oina maru oina sijinnariba gas asi CS gas ni American engineer Willis Carrier na 1902 gi July da modern electrical air conditioning system asi New York ki Brooklyn da puthokhi space da ihan hana selfie Puthokhiba Miyoi asi NASA astronaut Buzz Aldrin ni asigum love interesting oiba factsing asi leptana tabinabagi damakta aigi amazing science manipur hariba YouTube channel asibu mayamna subscribe tawbiu. Fact number 1 maming lerba scientist Thomas Edison na numidang da thabak suba matamda matam pumnamakta mahaki makhutna amana steel ball ama pai masigi maramdi karigumba mahangna tumthakhrabadi steel ball adu makhutagi takiduna leimaidi yeibagi makhol aduna mahakpu hogat hangani masina mangonda matam manghandana thuna hogattuna fresh idea sing adu mapung phana ithokpa ngami steel ball aduna leimaida tabagi ahuba khonjel aduna mahaki pangthokningba thabaksing adu makhata na mapung phana pangthokpa ngamhangani. Fact number 2 tear gas oina maru oina sijinnariba gas asi CS gas ni masi 2-chlorobenzylidene malonitrile ni gas asi global gi oina riot control amadi law enforcement tawbada sijinnai masi tasengbadi gas ama natte masi leichilgumna nungsitta tawba tiny particle onthoklaba solid chemical amani tear gas asina aikhoigi mit naton chin amadi lungs kumba body gi wet parts sing irritate tawhali masina heavy crying mid burning tawba lok khuba amadi sor honba nuaitaba thokhali policing na tear gas khaktanatana CN gas amadi pepper spray haina khangnaba OC gas asisu sijinnai. Fact number 3 American engineer Willis Carrier na 1902 gi July da modern electrical air conditioning system asi New York ki Brooklyn da puthokhi mahangna humidity amadi temperature control tawnaba apparatus design tawduna modern climate control gi foundation establish tawkhi air treat tawbagi apparatus design tawbagi dama Carrier na US patent number 808897 fangki mahangna design tawkhiba tam asibu air conditioning haina khangnakhi masigi mamang 1851 da physician John Gorey na mechanical ice making machine sakhi masi Florida da leiba fever patient singi damakta hospital gi room sing inghannabagi damaktani. Fact number 4 space da ihan hana selfie Puthokhiba Miyoi asi NASA astronaut Buzz Aldrin ni masi November 13 1966 tani mahangna iconic photo adu Gemini 12 mission da space walk ama chalingai da namkhibani mahangna selfie asi lobada Hasselblad camera koba wide angle lens yauba data acquisition camera ama sijinakhi matam asi selfie haiba wahi asi leitringai mamang amadi smartphone thokringai mamangdani. Fact number 5 Harry Potter movie gi Voldemort ki role asi actor tarungna kumkhi Ralph Fiennes haiba actor asina Goblet of Fire Order of the Phoenix amadi Deadly Hallows ki part animakta Dark Lord oina play tawkhi. Richard Bremer haiba actor asina Harry Potter and the Philosopher's Stone da flashback sequence oina Voldemort ki role lawkhi. Ironheart haiba actor asina Quirrell in Philosopher's Stone haiba asida Voldemort ki role lawduna professor ama oikhi. Christian Coulson haiba actor asina Harry Potter and the Chamber of Secrets haiba asida 16 years suraba Tom Riddle gi role lawkhi. Hero Phineas Stephen haiba actor asina Harry Potter and the Half-Blood Prince haiba asida 11 years suraba Tom Riddle gi role lawkhi. Frank Dillon haiba actor asina
Harry Potter and the Half-Blood Prince haiba simaktada Tom Riddle na school years ki matamgi role lawki. Fact number 6. Ngasidagi chahi lising maudra suraba Denny haina nickname kauba teenage nupi macha amadagi bone fragment ama fangkhre. Masigi DNA test tawruba matamda nupi macha asina masi fawuda fangkiba ahanba Neanderthal amadi Denisovan anigi DNA yawba miyoi amani haibasi khangba ngamkhre. Nupi macha asi mahangna sigiba matamda subnatagi chahi 13 khakta suki. Mahaki mama asina Neanderthal amani aduga mahaki mapa asina Denisovan amani. Mahaki bone fragment sing adu ihan hana 2012 da Siberia gi Altai Mountains ta laiba Denisova Cave ta fangkhibani. Fact number 7. Kanagumba nupa natraga nupi amagi punsida mahaki samadu yamdrabada 590 miles fawba sangani. Haiba asi aikhoigi samna amamamgi asangba adu pulap punsilaga yengba matamdani thamasi tha amada 0.5 inches natraga 1.27 centimeters fawba sangkalai. Masina takpadi aikhoigi samasi chahi amada 6 inches haibadi 15 centimeters fawba sangalai haibani. Fact number 8. Aikhoigi natongi makha amadi chinbalgi mathakta lairiba aikhoina Naton Sumang haina khangnariba mafam asi English ta philtrum haina kawi. Fact number 9. Aikhoina nungsijaba miyoi amaga wari sanaba matamda aikhoigi khonjel asi change tawi. Aikhoi miyoi bana kanagumba nungsijaba miyoi amaga wari sanaba matamda aikhoigi khonjel gi volume amadi speed masa matomta change tawrei. Yamna toina hakchang leng otpa tawgani. Masina excitement phongdoklibani wa ngangbada soft oina amadi gentle oina ngangani. Masiga loinana slow oina ngangduna kuina lepkani. Fact number 10. Nupi amana sumna haiki nupi singna makhoigi ahal loiraba mama mapa adu ningthina yengsinbiduna responsibility lobirabadi country asida old age home amata leiroi haiki. Adubu nupa amana yamna fajaba paukhum ama piki. Karigumba ngasaigi chap manaba nupi aduna responsibility adu mahaki mama mapada lauriba adugumna mahaki mane makudasu chap manana laurabati malem asida old age home amata leiroi. Fact number 11. Ising isaw lakpa matamda nga singna kakcheng singbu faduna chai. Adubu ikang thokpa matamdadi kakcheng singduna oina nga sing adu chai. Masina taklibadi punsina miyoi khudingmakta khudong chaba amadi pi. Aikhoina aikhoigi tanja adu ngaigadawbu khaktani